Ngarang numidang tera lokrak pam laikai da laiba RK Ichanthoi gi yumda sakhang daba mioi mangana namfu hafu tawduna ki halambada natana phone laktuna pukriba aduda maroi bache chang yaukhibana athubada piraknaba social media influencer RK Ichanthoi na appeal tawrakli ngasi Manipur Press Club ki thangjing hall da pangthokpa pawgi mifam amada Ichanthoi na hai maha ki dukan da angang kharaga leiringai da numidangi pung 9 rom tarakpada masakhang daba nupa ahum amadi Nupi yauna mahaki dukanda changlaptuna mahakpu punaba hotnarakibani ngaihak muknaraba matungda nupa amana nongmai lokchingduna kihalambada natana nupi anina thazilaklaga mahaki phone munduna pukhibani hairi masakhangdaba sing aduna tonglakiba gari adu angobu machugi Toyota gi Fortuner registration number thade adubu police department ke logo na pagari ni hairi Ichanthoi na makhatar dun hai Manipur da nongma kangdana itatatana kihan khanghanbagi thabak chatharakli mahaka kanagumba lup amataga nungainadaba leite miyamgi yaifanaba khetnaba leitana mateng pangduna lakpani miyamgi pendaba kholau lauduna lakpani mi leitaba chikpa tanja yenglaga mahakpu kidnap tawba lakpani ngamdabadagi phone laktuna pukhibani maramaduna thubada phone adu pibiragu phone pambagi nate phone adu da maru oiba document kaya yauri haiki Kunik mali tasena angang sinadu kunik mali itu haizage mabadagi moi nupa ahum nubi ani manungda gari driver du yawi white fortuner si yamna ngai badi police ki logo theli haizani ni badi iresa mayamda aina ngasi bawa party amaga XYZ organization amadaga aiga sinda pogana ba aiga talagi balete ai follow ai voice ai ngangi any issue tolo kudi mage ai apel sajaba systematic pamjaruba apuna punai ba pamjaruba isinaugi marakta khanarapa munarapa hatunarapa justice pangaptaba prajagi thajaba mangakpada pendabi folawgi ai tasenama lauzaki masi ai bilati biba na thambirangare taje aduna ai aroibada aijani sidi khongloi thuna ai phone adu ai pami phone gi value nate phone du da maitei kanbagi damak tangai fadaba yawraba proof video oiragadaba file PDF mayamadu ai tasina recover toba pamse ireisagi e masini khanbiraga khongloi thuna ai monda maknatraga su ima kayama lei XYZ kanama babada sina virak tani haibigi ai ngasi fawa achetba thajaba thamjari